Moreh Border Town da station touriba Manipur Police ki personnel sing da power nattraga duty pidabagi wapham karisu leite. Aikhoi leiringai da Manipur Police da power pidabagi matang da kana amatage right leite haina Chief Minister N Biren phongdokkhre. Wapham asing ngase Ras Baban ki Darbar Hall da Manipur High Court ke anauba Chief Justice Habdakhraba Justice Siddharth Mirdol wasak laubagi thauram loiraba matung paumi singna hangba wahangi paukhumda mahangna phongdokhibane. Paumi singa unaba aduda Chief Minister N Biren hai Hauzik Moreh Border Town da Mangasuba IRB Commandant Special Commando ki SP Tengnopal District Police ki SP amade Manipur Police ki personnel kaya marum mathau pangthokle handak nauna personnel kundrom Moreh da changsin khib adu ikui jingai da Tengnopal District ke mafam amada ambush tawrakhiba aduna irang leigadra haiduna Assam Rifles ke camp ta leiduna matam ngaina pane Hauzik mak IRB ki personnel hufutara Special Commando ki personnel chama amade Manipur Police ki personnel chamarom Moreh Border Town da leiduna mathau pangthokle masida duty assign tawdaba amasong power pidabagi wapham amata leite aikhoi leiringai da Manipur Police ke personnel singda power sinaba nattraga sinadabagi matangda kana amatagi right leite Chief Minister N Biren makatana hai handak Moreh Border Town da miyoi kharana kaithel amadi dukana chingba khara temkhaigadore haina Taukiba aduda Commando IRB amasung Manipur Police ke personnel singna thengnakhibane maram maduna irang asiga mari leinaba pau phonglamdai da yariba makhai hana verify tawraga achumba pau adu phongbiyo media kharana mari makhong samnadaba pau phonglakpana micham miyam amade mahairoi khunaida akitujungba pokhanbagi thabak ase makhatana tawgumse Hauzik ase tangdu leitaba hanjilaknaba thabak paikhatpa matamni state amasung nation gi mayokta thabak tawrakpa khudingmak compromise tawroi Constitution gi matung inna thengnafam thokpa chap chana thengnagani mahangna makhatana haikibada Hauzik Manipur High Court ke Chief Justice ama leirabani na court ase hena mapangal leibaga loinana ningthina mathau pangthokpang hamlagani masina state asida mahausa gi tangdu leitaba fibam puraknaba honabada chawna mateng oigani Manipur High Court ke Chief Justice ama thabirakliba asigidamak Supreme Court ke Chief Justice Government of India amadi Manipuri Governor bu hainingai litena thagatli haina Chief Minister N Biren makhatana phongdokhe aduna media singsu please positive oiba khar ka phone nge nahan se da naran sena da nomai kapna re ta hai hango kan da kaim leiramde nomit khuding tension thambiraga kari kana ge fact to the phone kai de to aseng ko thok ko phone da kaisu kai de but thok the photo exaggerate tor ga phone ga kari kana ge haije bani da mai ha sena loipang nate ko kharana hek da phone ni na tension lei re ba tension lei ramina khoi da praja da unrest aduna it is my earnest appeal yaringai peace hanjalalksi tawgadaba thabak punam constitutionally loina tawgune khoi thabak amata compromise toro state ki against lakpa state ki nation ki against lakpa thabak amata khoi compromise toroi tawgadaba constitutionally tawgune khatnaraga chainaraga kapnaraga tawgadaba nate